ngasi nongalamdaida Imphal East District Police na red chathabada lupa chamanga chatpigi jalinot amadi drug kaya phagat pangam khrei police tagi phangba pawda Imphal East District ke urup kangthakda drug lalon ba khara leire haibedagi SP gi mityang makhada additional SP operation KS Hirojina luchingba teamna jadagi thaumising amadi special team anti drug Imphal East na urup kangthakdagi Tasmila Zahi Kunmanga Mapureba MD Sabir Aligi Yumda Red Chathabada Heroin number 4 ni Chingnaba powder yawa soap case manga WY tablet listing ahum chamapan humbutra yauna lupa chamanga chatpigi jalinot bandal kuntaru jalinot anamba set chamasupna ama phagat pangam ki wahang pahang chathabada chamanga chatpi jalinot sing adu kyam gaidagi bocha ko ba myoi amadagi lawrakpani haina phongdorakpadagi bocha gi yumda red chathabada chamanga chatpigi jalinot bandal khara fangki mahakna phongdorakpadagi jalinot sing adu kyam gaidalai ba Umar sahi kunmari apokpa MD Ali laifam kairau ko ba myoi amagi printer nambani haina phongdorakpaga loinena police na printer amade laptop su phagat pangam khrei phagalaba jalinot sing adu chawrakna lopa lak kun romgi oigani hairi phagalaba myoi ahum amade potlam singa loinena makhata ba ain gi thabak lokhanana ba irilbung police ki osida khusna khra hairi